ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯣꯠꯌꯣꯟꯕꯤꯒꯤ ꯃꯆꯥ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯆꯥꯎꯔꯕ ꯆꯤꯡꯒꯣꯜ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥ ꯑꯁꯦ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯝꯅꯕ ꯍꯤꯡꯖꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯑꯉꯝꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯜꯂꯤ꯫ ꯂꯧꯁꯤꯡꯒꯤ ꯃꯇꯝꯗꯅ ꯂꯧꯁꯤꯡ ꯑꯗꯨꯗ ꯇꯥꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯇꯥꯟꯗꯨꯅ ꯂꯧ ꯉꯥꯛꯇꯨꯅ ꯁꯦꯟ ꯇꯥꯜꯂꯤ꯫ ꯈꯨꯜ ꯑꯃ ꯂꯩꯔꯕꯗꯤ ꯏꯅꯥ ꯈꯨꯟꯕ ꯑꯃꯁꯨ ꯂꯩ, ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯁꯨ ꯑꯗꯨꯃꯛ ꯂꯩꯒꯅꯤ, ꯑꯐꯕꯁꯨ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯃꯤꯅꯁꯨ ꯀꯌꯥ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯅꯥ ꯑꯃꯠꯇꯅ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯗꯤ ꯃꯤꯆꯪ ꯁꯪꯒ ꯌꯥꯝꯅ ꯂꯩꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯥꯒ ꯍꯦꯛ ꯃꯥꯟꯅꯔꯨꯔꯕꯗꯤ ꯃꯤ ꯑꯗꯨꯕꯨ ꯏꯅꯥ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯄꯪꯐꯨꯗ ꯐꯨꯕꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯆꯥꯛꯊꯨꯡ ꯃꯠꯄꯤꯕ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯅꯣꯡꯃꯁꯨ ꯏꯅꯥ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯃ ꯃꯨꯟꯅꯕꯒꯤ ꯍꯥꯛꯇꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯕ ꯂꯧꯕꯨꯛꯀꯤ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛ ꯑꯍꯤꯡ ꯑꯃꯗ ꯇꯥꯛꯅ ꯇꯨꯝꯅ ꯂꯣꯏꯅꯃꯛ ꯌꯥꯟꯊꯠꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯈꯪꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯅꯥ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯋꯥꯀꯠꯂꯨꯕꯗ ꯀꯅꯥ ꯑꯃꯠꯇ ꯎꯍꯧꯕ ꯈꯪꯍꯧꯕ ꯂꯩꯇꯕꯅꯤꯅ ꯑꯗꯨꯃꯛ ꯃꯍꯩ ꯃꯔꯣꯡꯗꯣ ꯃꯥꯡꯖꯔꯒ ꯇꯣꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯅꯥ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯀꯅꯥꯅꯁꯨ ꯃꯥꯟꯅꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯧꯗꯨꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯏꯅꯥ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯇꯦꯜ ꯐꯝꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯂꯩꯖꯔꯤꯕꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯣꯏꯕ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯗꯨꯝ ꯆꯟꯅꯅꯕꯗ ꯍꯣꯠꯅꯗꯨꯅꯇ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯅꯁꯨ ꯈꯪꯉꯤ, ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯈꯣꯡꯊꯥꯡ ꯍꯩꯅ ꯊꯥꯡꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯄꯨꯡꯀꯛ ꯆꯥꯎꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯍꯥꯛꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯎꯆꯦꯛ ꯉꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯃꯪꯕ ꯅꯣꯡ ꯃꯄꯩꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯀꯨꯞꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯣ ꯁꯒꯥꯏ ꯃꯊꯛꯇꯅꯤ꯫ ꯁꯒꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯇꯥꯁꯜꯂꯒ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯗꯨꯕꯨ ꯂꯣꯏꯈꯤꯕ ꯉꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯕ ꯅꯣꯡꯂꯩ ꯑꯃ ꯎꯔꯨ ꯎꯪꯗꯨꯅ ꯐꯧ ꯆꯦꯡ ꯆꯥꯛ ꯄꯨꯝꯅꯃꯛ ꯅꯩꯈꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯍꯨꯝꯒꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯜ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯕ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯋꯥꯅꯔꯤ꯫ ꯃꯈꯣꯏꯅ ꯋꯥꯅ ꯊꯥ ꯀꯌꯥ ꯆꯪꯅ ꯎꯖꯔꯤꯕ ꯂꯧ ꯃꯌꯥꯝ ꯑꯗꯣ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ꯫ ꯁꯣꯝꯗꯅ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯕꯅꯤ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯝꯗꯧꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ? ꯃꯇꯣꯝꯇ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯩꯕꯗ ꯅꯣꯡ ꯅꯨꯡꯁꯤꯠꯅꯒ ꯆꯦꯟꯈꯤꯗꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕ ꯇꯥꯔꯤ꯫ ꯎ ꯋꯥꯒ ꯇꯦꯛꯂꯛꯇꯅ ꯀꯝꯗꯧꯔꯝꯒꯅꯤ? ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯈꯥꯛꯄꯅꯤ꯫ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛ ꯑꯁꯤꯗ ꯃꯆꯥꯗꯨꯅ ꯀꯝꯗꯧꯅ ꯂꯩꯔꯝꯒꯗꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯔꯤ ꯂꯧꯕꯨꯛ ꯂꯣꯝꯗ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯦꯝꯄꯥꯛ ꯑꯃ ꯇꯨꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯕꯨ ꯊꯤꯕ ꯂꯥꯛꯄꯗꯣ ꯏꯅꯥ ꯈꯨꯟꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯍꯧꯕꯗꯒꯤ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯆꯥ
ꯀꯥꯏꯅꯕꯒꯤ ꯉꯥꯎꯔꯕ ꯃꯃꯥ ꯑꯗꯨꯅ ꯈꯨꯜꯒꯤ ꯂꯧꯕꯨꯛꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯔꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯁꯒꯥꯏ ꯑꯗꯨꯗꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯃꯆꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯁꯒꯥꯏ ꯑꯗꯨꯗ ꯂꯦꯞꯂꯒꯁꯨ ꯌꯦꯡꯉꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯣ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯧꯕꯨꯛꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯅꯣꯡ ꯇꯥꯕꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯦꯟꯁꯤꯟꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯃꯍꯥꯛꯅ ꯃꯃꯩ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯐꯖꯈ꯭ꯔꯕ ꯆꯤꯡꯒꯤ ꯊꯦꯜ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗꯤ ꯅꯣꯡꯁꯨ ꯑꯃꯠꯇ ꯇꯥꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯐꯤꯖꯣꯜꯁꯨ ꯁꯦꯠꯂꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯍꯩꯅꯧ ꯂꯩꯂꯝꯇꯅ ꯄꯤꯛ ꯊꯜꯂꯤ꯫ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯗꯤ ꯌꯦꯡꯈꯤ ꯌꯥꯡꯈꯤ ꯃꯥꯏꯀꯩꯗ ꯐꯖꯈ꯭ꯔꯕ ꯁꯛꯇꯝ ꯉꯥꯛꯇꯅꯤ꯫ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯇꯥꯔꯛꯂꯤꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝꯁꯤꯡ ꯑꯃꯗꯤ ꯆꯦꯟꯊꯔꯛꯂꯤꯕ ꯂꯣꯛꯀꯤ ꯏꯁꯤꯡꯁꯤꯡ ꯎꯕꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯣꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯁꯤꯡꯂꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ, ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯃꯆా ꯑꯗꯨꯕꯨ ꯀꯟꯈꯠꯄꯤꯔꯤ, ꯑꯗꯨꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯣ, ꯑꯩꯅ ꯂꯩꯔꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ, ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯍꯥꯛꯁꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯏ ꯑꯃꯅꯤ꯫ ꯅꯪꯕꯨ ꯄꯨꯔꯛꯄ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯨꯔꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ꯫ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯦꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯂꯦ꯫ ꯂꯥꯛꯂꯤꯕꯗꯣ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯐꯖꯅ ꯈꯪꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯔꯨꯝꯂꯤ, ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯣꯡꯃ ꯃꯍꯥꯛꯅ ꯈꯔꯤ ꯂꯧꯕꯨꯛꯇ ꯂꯧ ꯉꯥꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯁꯖꯤ ꯑꯃ ꯂꯧꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯁꯖꯤ ꯑꯁꯦ ꯁꯇꯥꯟꯕꯁꯤꯡꯅ ꯍꯥꯠꯀꯗꯕꯗꯒꯤ ꯇꯥꯟꯅꯔꯛꯂꯕ ꯁꯖꯤ ꯃꯆꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯖꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯟꯕꯤꯈꯤ꯫ ꯁꯇꯥꯟꯕꯁꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯁꯖꯤ ꯑꯃꯠꯇ ꯂꯥꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯕꯗ ꯅꯠꯇꯅ ꯃꯈꯣꯏ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗ ꯅꯍꯥꯛ ꯁꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯅꯍꯥꯛꯅ ꯀꯟꯕꯤꯈꯤꯕ ꯁꯖꯤ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯟꯕꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯑꯩꯅ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯈꯪꯗꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯥ ꯑꯃ ꯀꯟꯕꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯂꯕ ꯑꯁꯨꯛ ꯐꯖꯔꯕ ꯃꯍꯩ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯧꯔꯤ ꯑꯃ, ꯎꯇꯨꯞ ꯑꯃ, ꯑꯗꯨꯒ ꯑꯁꯥꯕ ꯄꯤꯛꯇꯛ ꯇꯧꯕ ꯀꯩ ꯑꯃꯁꯨ ꯄꯤꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯦ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯧ꯫ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯊꯝꯃꯨ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯕꯗꯤ ꯊꯧꯔꯤ ꯑꯁꯤꯅ ꯄꯨꯜꯂꯒ ꯎꯇꯨꯞ ꯑꯁꯤꯅ ꯐꯨꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅꯕꯨ ꯌꯥꯊꯪ ꯇꯧꯈ꯭ꯔꯕꯗꯤ ꯊꯧꯔꯤ ꯑꯁꯤꯒ ꯎꯇꯨꯞ ꯑꯁꯤꯒꯅ ꯅꯍꯥꯛꯅ ꯌꯥꯊꯪ ꯇꯧꯗꯨꯅ ꯐꯨꯍꯟꯅꯤꯡꯉꯤꯕ ꯃꯤ ꯑꯗꯨꯕꯨ ꯄꯨꯜꯂꯒ ꯑꯗꯨꯃꯛ ꯐꯨꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯩ ꯑꯁꯤꯗꯅ ꯅꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩ ꯑꯁꯤꯗ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯐꯨꯔꯒ ꯃꯀꯣꯛꯇ ꯅꯥꯟꯊꯕ ꯃꯇꯝꯗ ꯃꯌꯥꯗꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯑꯣꯠꯊꯣꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥ ꯑꯁꯤꯅ ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯔꯣ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯀꯩ ꯑꯁꯤꯕꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯒꯅ ꯅꯤꯌꯣꯝ ꯂꯥꯟꯅ ꯃꯥꯅ ꯑꯣꯠꯊꯣꯔꯛꯂꯤꯕ ꯁꯅꯥ ꯑꯗꯣ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄꯅ ꯈꯨꯜꯂꯨꯔꯕꯗꯤ ꯈꯨꯜꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯕꯤꯔꯣ ꯃꯍꯥꯛꯀꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯍꯥꯏꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡ ꯅꯨꯡꯁꯤꯠꯄꯨ ꯀꯧꯗꯨꯅ ꯃꯍꯥꯛꯄꯨ ꯂꯧꯕꯨꯛ ꯑꯗꯨꯗ ꯊꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯩ ꯀꯅꯥꯅꯣ, ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯗꯨꯝꯅ
ꯁꯂꯥꯛ ꯇꯝꯒꯗꯕ ꯇꯥꯟꯅꯔꯤꯕ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯅꯣꯛꯁꯟꯗꯨꯅ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯔꯤ ꯑꯃꯗꯤ ꯎꯇꯨꯞ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯗꯨꯅ ꯏꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯐꯨꯗꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯒꯤ ꯊꯧꯔꯤ ꯑꯃꯗꯤ ꯁꯨꯝꯕꯜ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯀ꯭ꯔꯛ ꯂꯥꯎꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯎꯇꯨꯞ ꯑꯗꯨꯅ ꯄꯪꯐꯨꯗ ꯐꯨꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯄꯪꯐꯨꯗ ꯐꯨꯔꯛꯄ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯣ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯨꯕ ꯃꯈꯩ ꯐꯨꯂꯕ ꯃꯇꯨꯡꯗ ꯊꯧꯔꯤ ꯑꯃꯗꯤ ꯎꯇꯨꯞ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯗꯨꯅ ꯇꯣꯛꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯃꯈ꯭ꯋꯥꯡꯗ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯎꯇꯨꯞ ꯑꯗꯨꯕꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯃꯃꯥꯒ ꯄꯨꯟꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯁꯣꯟ ꯑꯅꯥ ꯑꯃꯗꯤ ꯂꯩꯔꯛ ꯊꯣꯡꯒꯤ ꯐꯤꯕꯝꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯇꯦꯡ ꯌꯥꯝꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯌꯥꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯍꯥꯟꯅ ꯏꯅꯥꯛ ꯈꯨꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯊꯝꯂꯝꯕ ꯕꯦꯕꯥꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯊꯔꯛꯂꯤ꯫ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯄꯨꯁꯜꯂꯒ ꯂꯧ ꯎꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯁꯤꯟꯗꯣꯛꯄꯤꯗꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯑꯣꯏꯅ ꯂꯧ ꯁꯨꯍꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯂꯩꯈ꯭ꯔꯕꯅꯤꯅ ꯅꯨꯄꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯃꯤ ꯑꯣꯏꯅ ꯈꯟꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯣ ꯁꯥꯎꯅꯤꯡꯂꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥ ꯇꯥꯟꯅꯔꯒ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯃꯥꯡꯍꯟꯁꯤꯒꯦ, ꯃꯥꯅ ꯑꯁꯨꯝꯅ ꯏꯅꯥꯛ ꯈꯨꯜꯂꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯃꯩ ꯊꯪꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯩ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯩ ꯑꯁꯦ ꯑꯁꯥꯕ ꯀꯩꯅꯤ꯫ ꯃꯁꯦ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯆꯥꯎꯔꯕ ꯀꯩ ꯑꯃꯃꯝ ꯑꯣꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯩ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯗ ꯅꯥꯜꯂꯨꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯗꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯖꯣꯔꯣ ꯍꯦꯛꯇꯃꯛ ꯍꯩꯗꯣꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯥꯅ ꯏꯅꯥꯛ ꯈꯨꯜꯂꯤꯕꯁꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯩ ꯃꯆꯥ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯁꯤ, ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯂꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯌꯥꯅꯔꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯩ ꯑꯁꯥꯕ ꯑꯄꯤꯛꯄ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ, ꯃꯃꯥ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥ ꯌꯥꯝꯅ ꯈꯨꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯊꯧꯔꯤ ꯑꯃꯗꯤ ꯎꯇꯨꯞ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯃꯨꯛꯇꯗ ꯄꯨꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯎꯇꯨꯞ ꯑꯗꯨꯅ ꯄꯪꯀꯟꯗ ꯀꯟꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯟꯊꯔꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩ ꯑꯁꯥꯕ ꯑꯗꯨꯕꯨ ꯇꯥꯞ ꯂꯧꯈꯠꯂꯤ, ꯑꯗꯨꯒ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯊꯧꯔꯤ ꯑꯃꯗꯤ ꯎꯇꯨꯞ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯈꯤ, ꯑꯗꯨꯕꯨ ꯇꯥꯟꯅꯕꯗꯤ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯃꯛ ꯊꯝꯈꯤ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯣ ꯀꯩ ꯑꯗꯨꯕꯨ ꯎꯖꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯐꯥꯍꯧꯔꯕꯅꯤꯅ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯀꯩ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯊꯧꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ, ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯁꯨ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ, ꯅꯪꯒꯤ ꯊꯧꯔꯤ ꯑꯁꯤꯅ ꯄꯨꯜꯂꯦ, ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯊꯪ ꯑꯣꯝꯁꯤꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗ ꯐꯨꯗꯨꯅ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯩ ꯑꯁꯥꯕꯗꯣ ꯃꯈꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯩ ꯑꯗꯣ ꯀꯗꯥꯏ ꯊꯝꯈ꯭ꯔꯕꯒꯦ, ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫
ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯁꯨꯋꯥꯏ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯆꯠꯆꯈ꯭ꯔꯣ, ꯀꯩ ꯑꯗꯣ ꯅꯈꯣꯏꯅ ꯏꯆꯝ ꯆꯝꯕꯅꯦ ꯍꯥꯏꯅ ꯈꯜꯂꯤꯌꯦ, ꯃꯗꯣ ꯁꯅꯥ ꯎꯕꯅꯤ ꯍꯥꯏꯔꯒ ꯊꯥꯗꯣꯛꯄꯤꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯀꯝꯗꯧꯅ ꯐꯥꯎꯔꯤꯕꯅꯣ, ꯀꯝꯗꯧꯅ ꯅꯥꯟꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯁꯨꯋꯥꯏ ꯍꯥꯏꯗꯣꯛꯇ꯭ꯔꯕ ꯑꯗꯨꯗꯤ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯊꯥꯗꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯩ ꯑꯁꯦ ꯆꯥꯡ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯀꯩ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯅ ꯃꯀꯣꯛꯇ ꯄꯣꯞ ꯄꯣꯞ ꯐꯨꯔꯒ ꯅꯥꯜꯂꯨꯔꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯩ ꯑꯗꯣ ꯖꯔ ꯂꯥꯎꯅ ꯆꯥꯎꯊꯣꯔꯛꯇꯨꯅ ꯃꯌꯥꯗꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯖꯣꯔꯣ ꯖꯣꯔꯣ ꯑꯣꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯔꯥꯎꯈꯤꯕꯅ ꯑꯃꯅ ꯇꯥꯞ 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 ꯈꯨꯟꯒꯠꯅꯩ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯅꯥꯗꯣ ꯇꯥꯞ ꯂꯥꯎꯅ ꯈꯨꯟꯒꯠꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯒꯤꯗꯤ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯆꯣꯡꯁꯤꯟꯗꯨꯅ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ, ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯅ ꯁꯅꯥ ꯑꯗꯣ ꯄꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯄꯥꯏꯔꯨꯔꯤꯕ ꯃꯤꯁꯤꯡꯗꯣ ꯆꯣꯡꯍꯟꯗꯨꯅ ꯀꯩ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯄꯥꯏꯔꯨꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯀꯩ ꯑꯗꯨꯅ ꯍꯥꯏꯗꯠꯇꯨꯅ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯈ꯭ꯔꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯅꯁꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯌꯨꯝ ꯈꯪꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯄꯪꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯏꯟꯅꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯃꯛ ꯆꯤꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯁꯥꯕ ꯀꯩ ꯃꯆꯥꯗꯣ ꯑꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯅꯁꯨ ꯈꯪꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯤꯍꯧꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯅꯈ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯩ ꯃꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯍꯤꯡꯂꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯆꯥꯎꯖꯔꯛꯄ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯅꯅꯕ ꯈꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯅ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯀꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫